ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡ ꯖꯦꯝꯁ ꯍꯩꯔꯨꯖꯝꯅ ꯇꯔꯥꯝꯅ ꯆꯣꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯅꯤꯄꯥꯟꯒ ꯀꯨꯟꯊ꯭ꯔꯥꯃꯥꯊꯣꯏ ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯆꯅꯤꯄꯥꯟꯒ ꯀꯨꯟꯊ꯭ꯔꯥ ꯁꯨꯔꯛꯄ ꯃꯇꯝꯗ ꯄꯥꯡꯊꯣꯛꯆꯒꯗꯕ ꯊꯧꯔꯝ ꯑꯗꯨ ꯆꯅꯤꯄꯥꯟꯒ ꯀꯨꯟꯊ꯭ꯔꯥꯃꯥꯊꯣꯏ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯒꯅꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯣꯖꯥ ꯑꯦꯂꯥꯡꯕꯝ ꯊꯣꯏꯕ ꯔꯤꯇꯥꯌꯔ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯒꯣꯜꯕꯟ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛꯇ ꯂꯩꯕ ꯑꯣꯖꯥꯁꯤꯅ ꯂꯨꯄꯥ 5,000 ꯄꯤꯕꯤꯔꯦ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯏꯆꯦ ꯄꯨꯅꯕꯗꯤꯅ ꯂꯨꯄꯥ 1,000 ꯑꯃꯁꯨ ꯄꯤꯕꯤꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯃꯄꯨꯅ ꯆꯥꯟꯕꯤꯗꯅ ꯍꯤꯡꯂꯤ ꯑꯗꯨꯕꯨ ICU ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯅꯥꯅ ꯆꯠꯊꯔꯤꯕꯅꯣ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯨꯔꯕꯅꯣ ꯃꯥꯗꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯂꯥꯟꯈ꯭ꯔꯦ ꯃꯥꯅ ꯅꯠꯇꯦ ꯍꯥꯏꯕ ꯄꯨꯟꯁꯤꯕꯅꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯐꯥꯎꯕ ꯃꯥꯗꯤ ꯁꯦꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕꯅꯣ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯊꯣꯛꯂꯒ ꯑꯇꯝꯅꯅ ꯃꯥꯕꯨ ꯂꯃꯟ ꯁꯤꯡꯅꯅꯕ ꯇꯧꯈꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡ ꯈꯔ ꯊꯦꯡꯅ ꯐꯪꯂꯝꯂꯕꯗꯤꯅꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯔꯝꯒꯗꯕꯅꯤ ꯂꯝꯕꯤ ꯆꯠꯄ ꯃꯤꯁꯤꯡꯅ ꯑꯉꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯃꯊꯪ ꯄꯤꯅꯔꯛꯄ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯈꯤꯕꯅꯤ ꯐꯔꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯝꯇ ꯌꯦꯡꯁꯤꯟꯒꯦ ꯅꯝꯕꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯆꯤꯡꯊꯣꯛꯑꯒ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯀꯅꯥꯒ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯊꯣꯛꯈꯤꯕ ꯑꯣꯏꯔꯗꯤ ꯀꯔꯝꯕ ꯅꯝꯕꯔꯅꯣ ꯀꯅꯥꯅ ꯀꯧꯔꯤꯕꯅꯣ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯆꯠꯊꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯃꯔꯛ ꯑꯁꯤꯗ ꯄꯨꯟꯁꯤꯕ ꯑꯩꯈꯣꯏ ꯎꯅꯖꯒꯦ ꯑꯗꯨꯒ ꯂꯦꯝꯕꯤꯁ ꯋꯥꯔꯜꯒꯤ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯩꯈꯣꯏ ꯎꯅꯖꯒꯦ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯖꯒꯦ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯍꯥꯛꯄꯨꯁꯨ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯍꯜꯂꯁꯅꯨ ꯏꯕꯨꯡꯉꯣ ꯃꯗꯨꯗꯅꯤ ꯑꯩꯅ ꯈꯟꯖꯔꯤꯕ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗꯅꯤ ICU ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕꯁꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯆꯅꯕ ꯇꯧꯖꯒꯦ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯕꯤꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅ ꯈꯪꯒꯅꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯀꯧꯊꯣꯛꯏ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯐꯨꯔꯤꯕꯅꯣ ꯑꯗꯨꯒ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯄꯤꯕꯤꯔꯣ ꯐꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯒꯃꯩ ꯁꯟꯇꯣꯁ ꯁꯔ ꯆꯠꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯔ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯕꯨ ꯖꯥꯠꯀꯤ ꯀꯦꯁꯁꯦ ꯂꯥꯛꯏꯗꯀꯣ ꯁꯍꯤꯇꯥ ꯑꯣꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯇꯥꯗ꯭ꯔꯤꯗꯤ ꯀꯔꯤꯅꯣ ꯌꯨꯇ꯭ꯌꯨꯕꯀꯤꯁꯨ ꯐꯨꯅꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯔꯣꯜ ꯑꯃ ꯁꯦꯡꯇꯣꯛ ꯁꯦꯡꯖꯤꯟ ꯑꯗꯨ ꯑꯗꯥ ꯇꯧꯅꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯁꯨ ꯀꯥꯟꯅꯕꯁꯨ ꯌꯥꯎꯏ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯏ ꯉꯥꯏꯍꯥꯛ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯅꯣꯛꯄꯁꯨ ꯌꯥꯎꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯄꯛꯇꯕꯗꯣ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗꯦ ꯄꯛꯇꯕꯗꯣ ꯃꯥ ꯑꯗꯨꯝ ꯄꯛꯇꯗꯅ ꯑꯗꯨꯝ ꯄꯛꯇꯕꯗꯒꯤ ꯑꯗꯨꯝ ꯀꯦꯜꯂꯒ ꯑꯗꯨꯝ ꯃꯥꯡꯖꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯁꯦꯝꯗꯣꯛꯑꯒ ꯊꯥꯒꯠꯄ ꯃꯤꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯇ꯭ꯔꯣꯜ ꯇꯧꯕ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯐꯠꯇꯦ IT Actꯀꯤ ꯇꯣꯉꯥꯟꯕ IPCꯒꯤ ꯁꯦꯛꯁꯟ ꯀꯌꯥꯗ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯤꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯄꯦꯆꯔ ꯁ꯭ꯀ꯭ꯔꯦꯃꯔ ꯑꯗꯨ ꯇꯧꯕꯁꯨ ꯌꯥꯗꯦ ꯁꯤꯒꯨꯝꯕꯁꯨ ꯈꯪꯕ ꯂꯩ ꯀꯅꯥꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯇꯧꯖꯕ ꯇꯥꯔꯗꯤ ꯃꯁꯥꯅ ꯇꯧꯖꯕꯗꯤ ꯃꯁꯥꯅ ꯐꯪꯕ ꯇꯥꯕꯅꯤ ꯒꯃꯩ ꯒꯥꯔꯤ ꯊꯧꯔꯣ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯌꯦꯡꯉꯣ ꯑꯁꯤꯗꯤ ꯄꯨꯔꯥ ꯂꯣꯏꯔꯦꯍꯦ ꯃꯤ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯑꯁ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦꯅ ꯍꯦꯛꯇ ꯅꯩꯔꯕꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯌꯥꯕꯣ ꯌꯥꯕꯣ ꯁꯤꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯅꯠꯇꯦ ꯁꯤꯗꯩꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯕꯨꯡ ꯇꯌꯥꯏꯗ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯅꯥꯅ ꯂꯩꯗꯣꯔꯤꯕꯅꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯃꯕꯨꯡꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗꯒꯤ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯂ ꯂꯩꯔꯝꯂꯗꯤ ꯃꯤꯡ ꯍꯣꯡꯒꯦꯅꯦ ꯅꯠꯇꯦ ꯃꯤꯡ ꯍꯣꯡꯒꯦꯕ ꯀꯩꯅꯣ ꯍꯥꯏꯖꯕ ꯌꯥꯕꯣ ꯌꯥꯕꯣꯒꯤ ꯃꯤꯡ ꯍꯣꯡꯉꯗꯤ ꯀꯔꯤꯅꯣꯕ ꯀꯧꯗꯣꯔꯤꯁꯤꯕꯣ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣ ꯊꯝꯕꯧꯏꯗꯨ ꯀꯧꯔ ꯂꯣꯏꯔꯤ ꯀꯩꯅꯣ ꯑꯁ ꯌꯥꯕꯣ ꯄꯨꯔꯥ ꯗꯥꯏꯔꯦꯛꯅꯤ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤ ꯁꯍꯤꯇ ꯑꯣꯏꯕ ꯀꯗꯥꯏꯗꯒꯤ ꯌꯥꯃꯨꯡꯅ ꯀꯗꯥꯏꯗꯒꯤꯅꯣꯕ ꯅꯠꯇꯦ ꯊꯝꯕꯧꯅ ꯀꯃꯥꯏꯅ ꯀꯧꯗꯣꯔꯤꯅꯣꯕ ꯍꯩꯃ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯥꯏꯗꯣꯏꯅꯤ ꯀꯔꯤ ꯃꯈꯣꯏ ꯏꯕꯥꯏꯗꯨ ꯂꯩꯔꯝꯂꯕꯗꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯆꯣꯡ ꯃꯇꯝꯅꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦꯅ ꯀꯩꯁꯨ ꯂꯩꯗꯧ ꯅꯠꯇꯦ ꯃꯇꯝꯁꯦ ꯅꯪ ꯂꯧꯃꯟꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯟꯗꯕꯗ ꯅꯨꯡꯁꯤꯒ ꯅꯣꯡꯉꯥꯟꯗ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯅꯨꯡꯁꯤꯅꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯨꯕꯨ ꯑꯗꯩ ꯀꯦꯅꯗꯅ ꯈꯣꯠꯇꯅ ꯇꯧ ꯂꯩ ꯅꯠꯇꯦ ꯊꯥꯕꯜ ꯆꯣꯡꯉꯤꯅꯦꯅ ꯆꯨꯝꯅꯁꯨ ꯊꯥꯕꯜ ꯆꯣꯡꯗꯦ ꯅꯪꯅ ꯆꯣꯡꯉꯤ ꯊꯥꯕꯜꯗꯨ ꯀꯔꯤ ꯈꯨꯆꯣꯡꯅꯣ ꯍꯪꯉꯣꯏꯅ ꯆꯣꯡꯗꯧꯅ ꯀꯞꯇꯤꯡ ꯆꯣꯡꯉꯤ ꯃꯗꯩꯅ ꯏꯀꯥꯏꯖꯗꯅ ꯅꯨꯡꯁꯤꯗꯅ ꯃꯈꯨꯠꯇꯨ ꯐꯗ꯭ꯔ ꯀꯜꯂꯤꯗꯨ ꯎꯗ꯭ꯔꯣ ꯑꯁ ꯌꯥꯝ ꯀꯔꯤꯝꯇ ꯍꯥꯏꯄꯣꯟꯇꯦꯗ ꯅꯣꯏꯅ ꯃꯤ ꯑꯇꯩꯅ ꯆꯣꯡꯉꯤꯁꯤꯅꯤ ꯑꯩꯉꯣꯟꯗꯗꯅꯤ ꯄꯉꯥꯡ ꯉꯥꯡꯉꯤꯁꯤ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯏ ꯍꯥꯏꯕ ꯌꯥꯔꯦꯅ ꯍꯦꯛꯇ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯌꯥꯝ ꯑꯁ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯌꯥꯝ ꯇꯧꯗꯣꯏꯁꯦ ꯅꯠꯇꯦ ꯌꯥꯝ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣꯕ ꯑꯩ ꯋꯥꯕꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯥꯕꯜꯗꯤ ꯆꯣꯡꯉꯨꯔꯅꯤ ꯑꯗꯨ ꯑꯩ ꯈꯨꯆꯣꯡꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯈꯪꯉꯦꯗꯅ ꯆꯠꯆꯣꯡ ꯆꯣꯡꯕꯗꯨꯅꯤ ꯑꯁ ꯌꯥꯝꯃꯣ ꯃꯗꯨ ꯍꯥꯏꯔꯨꯔꯒ ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯕꯗꯨꯕꯨ ꯀꯔꯤꯅꯣ ꯈꯨꯆꯣꯡꯁꯤꯕꯨ ꯌꯥꯝꯃꯣ ꯑꯁ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯣꯝꯗꯒꯤ ꯌꯦꯠꯂꯣꯝꯗ ꯁꯨꯃꯥꯏꯅ ꯆꯠꯂꯤꯅꯦ
yare nangi mongdri hen nong ningre nati thaban mok chongdri nang na dai chongjon ma yam ji so na kan de lo yenge kedri ati yamu adu wa nati da mien da de yamu nungso ngai ki odik tawri je sida chongi ba thaban chongi se nupa ju chongi nupi ju chongi marak sida mok transgender chinau ching ju thaban je moina dress khara sel ga chongja bu chi ju chonghali ga chonghandi ga phubi ba ga kaubi ba ga netpi ba ga tawi ne yam tawi yamu nati moi chu dum chongjaning ba chongja chuno taw pa da ni ko gi transgender gi chinau jing le ri sing ju mayam pono mona thaban chongi sida nupi di mali ko moi se adu pura ori natra ju adu ga sai moina se ta sa ba ju khara seksel laga khara mi ne su wangang da ba khotna ba loina mak tawi happy wa dinati yamu masi puno maksi transgender gi su moi dum nakana dum chongjel lore transgender nupi paira chong kani sti ke su le trwa moi nakana dum chongja dori bani kana ko ne interest le bidun moi paira chongja bai wani moi su moi gi saru dum yohon bidi kar su kai dia ba nati moi bu mirai bidin ek to pubi du sendan paira kan nu ko dro tale di yamo jam nu ngai ti yamo adi wab di sigi chan to bi le kai de di kari to du nu khang di du gum di ka su u de ba e yamo tu ada masam chu sa gam yore as masi de dum khang khu chong da khu chak ta ma na chong je transgender ne si tan yamo yom pi u ne am pi u ne ke dai nu o mani cha cha chi wor di phai de na sia asi nat ki pijon gai du hai pe chele to yu si asi phaje dro singarang na han kari no facebook ta ga yaw du si jeni khoi kari khoi nau bi khoi moi ani hum pun jan na yaw sin gi sei phaje du to ri ga nat ki oi ba khu gi kari hai ni mai tei nu pi ai ga dra madui mong du gi sei ga to ru du transgender na to ru ni ba ek tha ju di ba thok phaje gra bai bala soma na hit to ba biju na to du gum na ek ta phaje su yaw ya adi khara niyom chana dum to su khara bai taseng na harab di min na nap to ba si su taseng na nupi di na tie bo heng na ba se dum yaw jani adu yaring ga di yong ngarang nan moin tor bi sei ma tiam thagal ku do mi ai yob reviews ka phajai dina du main to ba nati madu di nupi sing na to tam ni ya ba phaja bai je taseng na di manipur da masak phajai hai ji kana ke ri noi di transgender na ke nga go ra ngasi ji thaban chongi me am ji mun nam ti yong masang maming khang da ba thoina mi ne khang dri sing ngor ngone ayam bdi ngasai makeup men jing loi nu wai dina transgender wai dina ke ba khot bai thabok loi toro mane as yamu adu ab de kai ne hajing po lo ngi du kari nu ne manam ma matai ma mache ton as kari mayam as am to deli sing banga tra tor pareng sana le phalaga samaina phalang da kano tai du ngai santhi sarna pa du ngai pop thara loi na ma kenari ba mas dei as loira horen thabak tu loira mamai ta thok budi hanai phibam da lag budi as baltin do ising aro ma haba mamai ta thok do baltin de sangom dong no ne ngoro ngak chang hengang ma jani de kari no hari ngoro su ngoro ngak chang angi ba yamo ta thok ki banga sai gi terek foundation me am do ngoro ngo ba madu gi mamang de ne phaja ba ma gi shining ha ki ba ngang jing ko tarak pa di karai di ngarak pi mi dieng mi thak ta nap ki ba mayam mai violet masu kari masu asarwas masu mayam do ko tarak pa di yamo baltin do ngawur ka pungangang jan adu wab de karino ni namthang ngak tani taw jing aseng ba phaja bai do ke da na phaja bi ga lai de sung ke da ning thi ja bi ga ni sei le adu mai taw de kabu ga petang ke da bi da masam mana du seng na phajan hat na khot na taw ga pi cha mam sela ga thola ga masa gi nat ki pi oi du se cha de na taw thaban chong ba adu gum di pak yaw kon tre hauji ti am seng na ri mana phajabna 30% noiba aduga kere ga phajan bana 200 hai tare as kai no ni yamu hai jo adu 100 hele de adu ke atare pula punjel lega bijo ne karine pulle rege 250 hendori ni as yamu karino al chibo ase mu nei nari che 250 edi powa du kalle ha adu ngakte ne tawri jingje yamna sengna dia seng ba phajaba aduga mausa gi mama mapa na polo kuda phajaba di hoi yaw ge di apon de adu di am tang na thoko wa aya masi lai sing si di si 30% 40% da phajaraga kesal laga kholaga design torkan di hen phajan ma ngak tani ba acha yamu adale icha to bi adale adale icha to bi akhoi lai tai to lao thaban chongse yani da ai sai da sob lai jai yani tai to lao ba yamu ai hana ngak chong ma ge wa mang ke dang yal ma ge adu dinang ne maning de pai dur ne ni mamang pai dur marakta to panupa ga pai ya pontira ada yamu adu di ai hana changa ma ge ko yamu matang gi round dum na piro ko yari changa ma ge changa icha to bi tai to kai gi no thengai du bo thawal che loi dore nati kari no ba
ngana law hariga asiya da tawri na so da khoi nuksi gi manak tam chang mani da khoi nuksi gi manak tam se sayeng di samai na ni uri se samai na ni uri na ai ma thai to kari no taban ko chong do bo yam no nok ni nge ma kari no si nok ning bu jo se taban lo ji sin tro hak chang nu ngai na bo se ayeng bu sing na su si da ma cha no pi chang ba lai ma yang pura mo si taban jo gi ni si ja na lumlap samai na khong thang boi thang da bo samai tor ga maning isau ro samai tor ga se lumlap samai chong le di kari no ai khoi gum khara samai na kapting chong khara yaw da di si mai bin jing ju khara nok sa durum ni khara wa da durum kai no tor de tai to adu yampung di kamai to bono ai yaw ra kai warun ai ne maning da pai dur ni mara mamang da pai dur ni nakan jite ke no pa to pam pai ab jana te da na sadi mana hari marak te no pa am te ga pai bi yaro kan ari wani da ado isan no chaising ni ga mai tor ge ba chakti charak tri horen halaga sa deni oh chamane nung chi so som da ne sak sak sal di mo pukang ka ne ne horen phajaro e da sak sa di nang gi jadu ge orong ni ne sak charak tri tai to adu gi na ti e ai ngasai da chakare am sum cha gi ba adai da hoji nu mi dang di horen halaga chara ge to gi ne as noi nu pi jing je ba se kallu ra di ba oi na ta dai ba ngak tani kadar phadar tau dra mas nu pa jing jing ngau han na mas sum de ek tana ba phadi barang sum tat pa do mari sum tat nati yengo tauri me am jengo ba nati tai to kai do ri akhoi nu pi sing na kadar tau ba nam thak to bai se ba kari no nati leidra ko ngasai gi leidra se yong na khoi me yang gi phajaba seng bai du di mas dei da ning thi ngai nam to upon de ba noi ne makeup tok san dra ngasai se de ama tau dra nang su makeup tarong ni ne phajana mi ni ga makeup tar pa ga hap tar khotra tau yo ni kadai de gi no da isana ne leijaba khara du kabuk sum taisalaga nungai te na sum ke dra di adu ga su akhoi ta modern ri yaroi khoi ta mono uradi as yam ngang ni as khange noi tayai ngang ma tak ta won do khange ni tawdi nang kepam la phang ta khang moi na chin do lipstick kai du patana ngak sanga na tai bu kai du yu de ba adu nga si de petishali ju na de ore thaman do ro kusi da mo noi tayai do sai da mu la tu jala ba sai yu de chu kai de bu yamu khan mu de ai ni sumai ba la oi mi ngasi la oi na herami adu ai su lekai gi nom cha koi me am tor ga lai ni ima su yauri adai da thabal yeng ni oh lore horen pulap akhoi pulap thilama ga lore da yaru ye kadai de no indom sa ko ima ko yaur adu mane ga to ba yab jana lai ga mung lai yamu lo ne acha mo chitin dai le ri lo ga ga mo chile se mi pai bina han bi ta de ba chon de lo ba yari isan do me kari nang char ge chak char tri e kari gi chak thar char ge la di phado ba taban chong mo ta muwa da na askai di ga yamu mi ma bu kan ki ni ne sak cha da la i dong sak cha la di phani yamu no pu ku sak cha go di phai itu ada tu min lai de kai gian men ta di wari ge sana ba ka ki ada hoi da nai di fa ka gi ga ada tai hore no mo ibai mo lo la ka ka dai di no da la oi ngasi la oi na herami indom sa koi ima ko yauri asida loina phamma ga leiri ni as adidi aine thaban chung si ima na mu urang ga as kisu kai de da yok chang manung da chung ma thabal da bu kai nang na pai bi yai nang yaw bi yai kai no kai do re hai no as adu wa na ti taban chung ma si uram lab di mai mamang di kai je bai wa ni masak khang da bo de phai de masak su khang mani na aina mo pai leb do hore na mo kari khalam dam no khang dam as yare ba kai no khang de yamo kari no thaban do bo khong kaw dro bo ke nom to ri ni yamo ning du inom lum ga kari no as thun jau jau ro na kara su dum leng water kara to bio kari no to ri su adete thaban jong bo pa nei nang to ji thaban di chong dr ju e ke no sman chum chat le lo re sia chi sman chum chat le ge dum wari wa tai kara to ra dum lo re nati kari no ba nang hari do ngasi ki thaban jong bam da thaban jong bi ri beseng na thaban lo no jong bio to hore moi le kai ki so hore ai khoi na hai jari beseni thaban jong ma tam da thaban ma da chong ga da ba na ki oi ga da thaban ko chong da gi na thai na chong ga da ba sing gi di tonga na chong pham ma mai khoi na son na khan da sin jari adom adom na thaban chong ma tam ma pham ma du da di loi ba hai ba du lai roi nong an ma phau ba du mak ai khoi na balan ter sing na ngak chela ga dum chong wan ja ga ni
ꯊꯥꯕꯜ ꯆꯣꯡꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯑꯩꯈꯣꯏ ꯍꯅꯨꯃꯥꯟ ꯃꯥꯟꯅꯅꯕ ꯂꯩꯌꯩꯅ ꯄꯣꯞ ꯊꯣꯝꯖꯤꯟꯗꯅ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯖꯔꯛꯄ ꯃꯇꯝꯗ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯇꯪ ꯂꯥꯎꯊꯣꯛꯆꯒꯦ ꯉꯁꯤꯒꯤ ꯊꯥꯕꯜ ꯌꯥꯎꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯅ ꯊꯥꯕꯜ ꯌꯥꯎꯗꯗꯅ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯄꯤꯔꯒ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯇ꯭ꯌꯨꯕꯔ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝꯅ ꯃꯁꯤꯗ ꯅꯨꯄꯤꯒꯤ ꯐꯖꯗꯕ ꯈꯔ ꯑꯗꯨꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯈꯔꯗ ꯇꯥꯟꯅꯗꯅ ꯅꯝꯃꯒ ꯐꯤꯕꯝ ꯃꯑꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗ ꯑꯗꯣꯝꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯗ ꯊꯥꯒꯠꯄꯤꯔꯛꯄ ꯇꯥꯔꯕꯗꯤ ꯊꯥꯕꯜ ꯃꯐꯝꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯕꯅꯤꯅ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯃꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯆꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯏꯆꯜ ꯏꯆꯦꯁꯤꯡꯒꯤ ꯃꯑꯣꯡ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯗ ꯊꯥꯒꯠꯄꯤꯒꯅꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯏꯕꯔꯗ ꯀꯧꯔꯒ ꯆꯩꯔꯥꯛ ꯄꯤꯖꯒꯅꯤ ꯍꯜꯂꯣ ꯂꯥꯎꯊꯣꯛꯆꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯣꯝ ꯃꯃꯩꯊꯪꯗ ꯊꯥꯕꯜ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯀꯞꯀꯅꯤ ꯑꯁ ꯌꯥꯝꯃꯣ ꯃꯣꯏꯒꯤꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯏꯅꯤ ꯌꯥꯝꯃꯣ ꯑꯩꯈꯣꯏꯅꯕꯨ ꯀꯗꯥꯏꯗ ꯀꯅꯥꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯃꯨꯗꯣꯏꯅꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦꯗ ꯌꯨꯇ꯭ꯌꯨꯕꯔꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕꯥꯔꯤꯗ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯃꯩ ꯋꯥ ꯅꯠꯇꯦ ꯑꯍꯩꯕꯁꯨ ꯍꯩꯇꯕꯁꯨ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯑꯅꯧꯕ ꯀꯌꯥꯗꯨ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯆꯣꯡꯕ ꯐꯟꯕ ꯇꯧꯕꯒꯤ ꯃꯄꯥꯗꯣ ꯅꯝꯖꯟ ꯊꯥꯒꯠꯂꯒ नुपी अदु मयामांग सरासंद्र सेबा फक्पै थबक तौइदरा अदुगमसिंग अदु तौनो हाइबि वाने सिदि याम फै क्वेश्चन तोंबे लेकाइ दि तयाइग लेकाइ निनाबा हेक तौथोरक पाइजि मोंग खर ताइ हाइब ताइ अस पुरा ये सही तौइबा माइ जगा थागा नबसिदि ब करि हंगोनि चोंबियो यानि अदिते Come चलो फर्नीचर युम सिनेत्रा सर मोइना तालाकपदि युम सिनेन हाइबनि सर कौतो फर्नीचर युम सिबु मी लेबिब्रो युम सिबु पुन्सिबो खोइगी युम ओइबिरब्रो मी लेरदि सोम दम तो थोपिरोबा कोइ पुलिस डिपार्टमेंट गी मी खरा लाक्सरिये करी मतांग ग करी लेरबा यामा पुन्सिबा हरिसि ओ अइगी नौनि ओ अदुदी मा मुतो कौतोपिरो करी मतांगिनो माना करी सोइबा करी तोबो यारुमगी सर हेक्ता हाबियो आई मयामन आई इखु चानो वारक सके मतु मनाउ तौदनबा करिनो कइनो आई होनसके मतु मनाउ तौबो तौदबगी वाफम नाथि अदोंग इनाउ नुपाना लेम्बीस वर्ल्ड हाइना खंगनबा नुपी मसा माकी ममिंगना लेम्बी कौ नुपी मसा दुदगी माकी अकाउंट दुदगी वीडियो मते खर लौथोगा माना एडिट तौथो मतुंगदा मालेमगी अकाउंट दगी थागल हारि सर वाफम अदुगा एखोइ पुन्सिबगा आइन हजरबसि मुना ताबि थागलिबसि मालेमगी अकाउंट की ओरबसु मालेमगी फोन दुदि पुन्सिबना पाइरगा माना सेमकपा वीडियो अदुना थागतपन हारि वाफम अदुगु आइगी इनाउ नुपानि याखरबरा नत्रगा इनाउ नुपाननि हाइबसिबु चपचाबा मसिगी एविडेंस हाइगद्रा सर वारो बिबि यादेको आइगी से खंगजदना हंगजरिबन कैसो काइबा लैति अदोंगी इनाउ नुपाना वीडियो से सेमगा थागतली हाइबा वाफम से मसिदी सोक्तुना होजिक आईसीयू दा लेरिबा मालेम करी मालेम बसु हाइबा एखोइ पुन्सिबगी ममानबा मखोइदि पुन्ना सु पुनबा अदुना खोइना हंगजरि वाफमस अदुगा वाफम असे खोइना मतो करमना खंगिबनो हाइरगदि मालेमगी मपा होजिक हॉस्पिटल दा मचार पासेना दुलरि मालेमना वाफम सिंग असि मपा दा तमनोकी अमदि थोखिबा थौदो असि मपा सु खंगी अमदि करिगिदमक्ता लेम्बीबो असुमना तौरिबनो हाइदुना मपाना गांगखिबा मतमदसु वाफम असि पुन्सिबनानि हाइबसि मालेमना मपादा सुतबा अदुगा वाफम असिग मतांग दा पुन्सिबगा मालेमगसु सेंगदोना खबर लेकर माल मसि कक्ता नतना लेम्बी हारिबा नुपी असिग मालेमगसु सेंगदोना बगी वाफम अमा लेके हारि सर वाफम असिदा अइगी नाउनुपाना हाइबदि हौजि सोक्तुना लेरिबा मालेमगा अइगी नाउनुपागा केस असिदा मदुगी मतांग दा कोइ हंगजगे दौ कनाना करिगिदमक्तनो हाइबदि खंगम माकी कॉल डिटेल्स रिकॉर्ड एकोइ यामना कना हौजि चिंगथोले सोइदनमक्की कॉल डिटेल्स रिकॉर्ड तगी करिगुम खरदि खंगने हाइबसि थाजि अदुगा अदोंग इनाउ नुपागा वारि उताइ खर तौरगदि अखोइना खंगनंनिबा लंगला लंजिन खरसिदि सोइदन खंगमगने खालि अमुतु गक्तोपिरो फनी पुन्सिबा तमो लो मपान थो फनी तमो थोक्ति थोलेनि साइ मखै तादना दम लैबजन सर करी पुन्सिबा मालेम सिनंगी लुना तिनबा नमानबा माने सर एखोइ पुलप लाइरिक तमिनबन अदोंगी मानबा मालेम यामना थिना सोक्तुना आईसीयू दे लेहबसिदि तारबा सर मदुगी वफमदुदि हाइफेति तार सर आई यामुनदि करिमते खंगबा लेजदि लुना तिनबा नमानबा मना सोकनादन लेरगा
hospital chalaga anaba hangdrabo sir hangba akoi meyam chasena khanaraga lebani sir oh nakoi chodum punma nakoi chu tinabaduga namana badu masakang da mi kharana purame sire no hunto mani hari adubu yachang paduda lambi de satpa mi na khana urakpadagi mabu masakang ba yawbadagi mapada call torpa aduga miyam adun hospital yong pukhalakpadagi sining se tengo bormal sir hujikti kashu thudokpa adudi namana bani paulong na rohong wadan hawjikti koina haiba ngati apokpana haibadadi kudong thiba thokpuse magi punsibu kallabadi haidana mapadu pring chongna lehori adubu masakang da bami na mabu purame haiba sida punsiba nana khangba nangi namana ba malem da attack tawgada baduga khana chaina ba yawkiba kana kana nangna khangba singdo koida mayek sena mutadam sir adugumadi kashu khangba leite sir aduga sir adudi mana tongan ba personal mi ga khana chaina ba leibra adudi khangre khoi tina ba dudi sir nomta sumana du wafam dudi palamba kari mata leite punsiba na case asida yaw de habadi aikoina soidana tak nangonda yawbra yawdabra haibadudi koi pakhanga yaw de habadi aikoina sathari investigation asigi matungina loina khangani ama oire nangna matam kharagi mamangda lembis world haribasida lembi kawba nupi youtuber adugi mana set chakkiba video dagi clip khara lotholaga atopa clip kharaga samjilaga nangna editing tawthola matungda minute ama rongki leng oiba video ama thagalaga viral chalale habasi chumbra sir madudi kashu leibo wanati aikoi maset aisu youtuber amani ado lembi su akoi gi punna classmate masu magi do grow tawna na baduga aina chamchamna aigi manaba malemgi magi YouTube account da magi su grow kitang tawna na bana sir madu khatani thaga chakiba adu sir madu lembi ni yadre habadigi sir video du malemgi account gi mutu chakre sir magi account gi mutu chakre adu atopa miyo camera na video du download tawduna thamjalaga amuk tongan ba channel singdagi thagalibaduna nupi masadu gi punsida kari karakadage kari hunglakadage haibo wafam adunu silais thabaga sinangna hawi haibo wafam si malemna mapada harame amaromda wafam ase kayamuk chumbano haiduna nonda hangbala koni aduga nakhoi ni matang asida sankana kiba sir sankana ba khotpa adudi khoi sum friend oibani na sir yam kana manungda thamoi yongna haibana te sir adubu wafam asina maramoraga nangonda taisalani kholani habadagi nangna mabulu sirijalo sir madubu matau karam luna tinaba imanaba chapukam amada saminaba sir madubu haunaba rani sir haunaba amasung haunada haibadadi mapana su masahal masana su mapahal oibe yaba haibase punamak tekti aduna luna tinaba nina nangna lembigi video khara thagala haibadu na khoi saunabadagi madu laman khumnanaba haibadi nanga su ngahak sankana khrabanina nangi lamidigi maku matam puramaki oina manghalage haibagi mongda nati sir gi wakhalon diam lali sir aigi mahanabadu bu sir aina matau karamna sir ma hoji ICU de lady haibani na sir kariguma mana wakhan tarak labadi sir punamakse asengbo loina khangadum na sir adubudi aikoi mahakna wakhal tarak kodani ngari basi kanana sathari bino karigi damakta no haibadu hek khanglak patarabadi aikoi koihang hangbagi matam le khudakta duma marale badudi soidana kilo kargani sir aigati karigum hiramam to the mari lene de sir khoina marale ba mi thido piraga soidana maki matik chaba charak pibi sir malem aigi manabani sir mana sumna awaba ta dun leiraga sir yare sung mayamba mani aigi ming sir ibo choba koi sir oh yam no ajare karigum dong ina no pasi case asi loidru phawdi mo pan thadok pibya tangai phadana chattaba yadi habele rega so kodi permission lorga chapi case asi da hoji koi yamna kupna khana nenari kanana karigi dam satha kibano malem bo khana no honari bisi kana maga khwadi gi naknaba maruma pangsi karigi mo mahana wakhan tarak labdi puno masing asi loina makhangbe amma oire ai khoi gi makai digi su tokbam thokpa tawjari adung ina no pama pa thondi kana phani sir ai khoi thok thana badum hona jaki yamna ngare mara lebdi khoi lemna thar soidina maki serak pigin hospital aduda malemna farak pane khoini ngari mak farak labadi thaudo asi kanana tawno karigi damak to no haibdi karigi makradi soidina khangani gamai chana batoksi phagni sir krino sir mamana bu luna tinaba do hoji kanche bo phur go hontok pi mu chana radi as mamana ba ji thajana rak ka se mata leira roide sa pokham amada so sami na ramgani
ꯀꯔꯤꯅꯣꯅꯦ ꯑꯗꯨ ꯁꯔ ꯃꯃꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯅꯥꯅ ꯃꯥꯕꯨ ꯐꯨꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯁꯔ ꯒꯃꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯔꯤ ꯃꯍꯥꯛꯀꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯒꯗꯧꯔꯤꯕ꯭ꯔꯥ ꯄꯨꯝꯅꯃꯛꯁꯤ ꯂꯦꯝꯕꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯅꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯔ ꯇꯧ ꯁꯟꯇꯣꯁ ꯁꯔ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯗꯤꯌꯥ ꯔꯦꯀꯣꯔꯗ ꯁꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩꯗ ꯐꯪꯕꯁꯨ ꯌꯥꯏ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯁꯤ ꯒꯃꯩ ꯁꯔ ꯒꯥꯔꯤ ꯊꯧꯔꯣ ꯐꯒꯅꯤ ꯁꯔ ꯀꯔꯤꯅꯣꯅꯤ ꯃꯥꯒꯤ ꯕꯦꯝꯃ ꯈꯕꯔꯗ ꯀꯔꯤꯗ ꯇꯤꯚꯤ ꯄꯥꯎꯗ ꯑꯃꯠꯇ ꯊꯥꯕꯗ ꯌꯥꯗ꯭ꯔꯦꯅꯦ ꯃꯥꯂꯦꯝꯒꯤ ꯃꯔꯝꯁꯤ ꯉꯥꯛꯇ ꯉꯥꯡꯅꯔꯤꯕ ꯑꯗꯨꯕꯨ ꯃꯥꯂꯦꯝꯕꯨ ꯃꯥꯕꯨ ꯇꯝꯊꯤꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯗꯨꯅ ꯁꯤꯔꯦꯅꯨ ꯇꯣꯛꯑꯝꯃꯤ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯀꯅꯥꯒꯤ ꯑꯣꯏꯔꯝꯒꯗꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯊꯣꯛ ꯑꯗꯨꯗꯁꯨ ꯅꯤꯝꯕꯨ ꯃꯥꯁꯨ ꯉꯥꯡꯅꯈꯤꯕꯅꯤꯅ ꯃꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯁꯤꯗ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯅꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯐꯥꯕ ꯄꯨꯟꯕ ꯄꯨꯂꯤꯁ ꯊꯥꯖꯤꯜꯂꯛꯇꯅ ꯇꯧꯒꯗꯧꯔꯤꯕꯔꯅꯦ ꯇꯧꯔꯤꯁꯤꯕꯨ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯀꯔꯤꯃꯇ ꯂꯥꯟꯗꯦ ꯑꯩꯅ ꯃꯥꯕꯨ ꯐꯨꯕ ꯉꯝꯕ ꯍꯧꯅꯕ꯭ꯔꯅꯤ ꯏꯕꯦꯝꯃ ꯄꯨꯂꯤꯁꯀꯤ ꯋꯥꯗꯤ ꯑꯗꯨ ꯂꯩꯔꯣꯏꯅꯦ ꯃꯤꯒꯤꯗꯤ ꯃꯔꯥ ꯂꯩꯕ ꯑꯗꯨ ꯑꯗꯥꯅ ꯊꯤꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅꯦꯅ ꯍꯦꯛ ꯑꯣꯏꯔꯨꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯩꯁꯥ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯊꯣꯛꯀꯦ ꯊꯣꯛꯑꯗ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯏꯃꯥꯅ ꯅꯍꯥꯟꯅ ꯍꯥꯏꯔꯦ ꯅꯍꯩ ꯅꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯅ ꯑꯣꯟꯁꯤꯜꯂꯒ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯛ ꯇꯥꯛꯂꯤꯕꯅꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯑꯣꯟꯕꯅꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯇꯧꯔꯤꯕ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈꯤꯗ꯭ꯔꯦꯗ ꯀꯣ ꯏꯕꯦꯝꯃ ꯅꯠꯇꯦ ꯃꯥꯕꯨ ꯑꯃꯨꯛ ꯐꯨꯗꯅ ꯈꯣꯠꯇꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯕꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯤꯐꯠꯇꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯨ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯁꯣꯟꯊꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯦꯟꯕꯗꯣ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯣꯏ ꯍꯦꯟꯕꯗꯣ ꯑꯩꯒ ꯋꯥꯔꯤꯗꯤ ꯁꯥꯟꯅꯈꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯒ ꯃꯥꯒ ꯎꯅꯁꯦꯅ ꯍꯥꯏꯕꯗ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯛꯈꯤ ꯑꯩ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯨꯗ ꯃꯤ ꯑꯃꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯕꯗ ꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯤꯕꯅꯣ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯅꯠꯇꯦ ꯄꯨꯟꯁꯤꯕꯅꯅꯤ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯂꯦꯝ ꯍꯥꯟꯅꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗꯨꯅ ꯊꯥꯒꯠꯄ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯗꯣ ꯃꯤꯅꯤꯠ ꯑꯃꯈꯛꯇꯅꯤ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯔꯥ ꯃꯥꯅ ꯇꯧꯔꯤꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯥꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏ ꯄꯨꯟꯁꯤꯕꯅꯅꯤ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯂꯦꯝꯒꯤ ꯄꯥꯎꯁꯦ ꯇꯥꯔꯨꯔꯒ ꯏꯃꯥ ꯑꯩꯅ ꯑꯃꯨꯛ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛꯁꯨ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤꯅꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯁꯤꯗꯒꯤꯗꯤꯅꯦ ꯌꯨꯇ꯭ꯌꯨꯕꯀ ꯂꯣꯏꯅ ꯇꯣꯛꯑꯣꯀꯣ ꯅꯍꯩ ꯅꯁꯤꯡꯗꯣ ꯐꯖꯅ ꯊꯝꯃꯒꯅꯦ ꯀꯔꯤꯅꯣ ꯃꯁꯤꯗꯩꯗ ꯅꯃꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔ ꯒꯥꯏꯅ ꯅꯞꯄꯗꯨ ꯄꯥꯝꯗ꯭ꯔꯣ ꯅꯣꯏꯕꯣ ꯍꯥ ꯉꯟꯇꯥꯅ ꯅꯌꯨꯝꯗ ꯀꯩ ꯄꯥꯜꯂꯒ ꯅꯆꯥꯅꯁꯨ ꯃꯌꯥꯝ ꯑꯃ ꯁꯦꯟꯅꯗꯅ ꯃꯁꯤꯗꯩꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯍꯩ ꯅꯁꯤꯡ ꯍꯩꯔꯒ ꯂꯥꯏꯔꯤꯛ ꯍꯩꯔꯒꯅꯦ ꯃꯤ ꯑꯣꯏꯕꯅꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯑꯃꯇ ꯃꯥꯡꯗꯕꯅꯤꯅꯦ ꯅꯁꯥꯅ ꯅꯍꯩꯗꯣ ꯍꯩꯔꯕꯗꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇꯦ ꯀꯥꯟꯅꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯁꯨ ꯌꯥꯏꯑꯕ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯅꯪ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯍꯥꯡꯉꯁꯨ ꯀꯔꯤꯃꯇ ꯀꯥꯏꯗꯦ ꯌꯦꯡꯉꯣ ꯅꯪꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯨꯕꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯏꯃꯥ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯃꯤ ꯁꯨꯃꯥꯏꯅ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯥꯎꯒꯅꯤ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯀꯔꯤ ꯂꯥꯛꯏꯁꯦ ꯏꯃꯥ ꯑꯁꯤꯗꯤ ꯈꯪꯗꯤꯌꯦ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦ ꯁꯣꯏꯗꯅꯃꯛꯀꯤꯅꯦ ꯃꯥꯂꯦꯝꯒꯤ ꯃꯤꯁꯦꯁꯀꯤ ꯃꯇꯥꯡꯗ ꯍꯪꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯐꯥꯕ ꯂꯥꯛꯄ ꯏꯃꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯕꯨꯡꯉꯣ ꯈꯣꯏ ꯀꯔꯤ ꯂꯩꯔꯕꯒꯦ ꯌꯨꯝꯁꯤꯕꯨ ꯂꯦꯝꯕꯤꯒꯤ ꯌꯨꯝ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯀꯥꯈꯠꯄꯤꯔꯣ ꯌꯥꯔꯦ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯖꯔꯒꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯂꯦꯝꯕꯤ ꯃꯥꯅꯤ ꯂꯦꯝꯕꯤ ꯍꯥꯏꯕꯗꯨꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯦꯝꯕꯤꯁ ꯋꯥꯔꯜ ꯍꯥꯏꯅ ꯂꯩꯕꯗꯣ ꯃꯥꯅꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯦꯝꯕꯤꯁ ꯋꯥꯔꯜꯕꯨꯅꯤ ꯑꯩꯈꯣꯏꯅ ꯊꯤꯖꯔꯛꯂꯤꯕꯁꯤꯁꯨ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯀꯔꯤ ꯑꯁꯣꯏ ꯑꯔꯥꯟ ꯏꯃꯥ ꯑꯁꯣꯏ ꯑꯔꯥꯟ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝꯅ ꯂꯣꯏꯅ ꯃꯗꯨꯝ ꯄꯨꯔꯛꯀꯅꯤ ꯂꯣꯏꯅ ꯂꯦꯞꯀꯅꯤ ꯂꯦꯝꯕꯤ ꯁꯔ ꯅꯍꯥꯛ ꯃꯥꯂꯦꯝ ꯈꯪꯉꯤꯀꯣ ꯁꯔ ꯈꯪꯖꯩ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯥꯎꯁꯨ ꯇꯥꯔꯝꯃꯅꯤ ꯇꯥꯖꯔꯦ ꯁꯔ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯅꯍꯥꯛꯀꯗꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯁꯔ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯖꯔꯤꯕꯁꯤꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯑꯗꯣꯝꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯁꯔ ꯑꯩꯒꯗꯤ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯤꯌꯦ ꯑꯩꯁꯨ ꯄꯥꯎꯁꯦ ꯇꯥꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ
ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕꯅꯤ ꯃꯗꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯒꯤ ꯀ꯭ꯂꯤꯞ ꯈꯔ ꯂꯧꯊꯣꯛꯑꯒ ꯃꯥꯅꯅꯤ ꯍꯥꯏ ꯄꯨꯟꯁꯤꯕꯅꯅꯤ ꯍꯥꯏ ꯃꯦꯟ ꯃꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯄꯨꯟꯁꯤꯕꯅꯅꯦꯅꯁꯨ ꯍꯥꯏ ꯑꯩꯅ ꯋꯥꯔꯧꯔꯤꯗꯤ ꯃꯥꯂꯦꯝꯕꯨꯅꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯅ ꯄꯥꯏꯔꯒ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯥꯏꯔꯨꯔꯒ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥꯃꯔꯣꯝꯅ ꯃꯗꯨ ꯀꯣꯄꯤ ꯇꯧꯔꯒ ꯃꯥꯒꯤ ꯁꯥꯏꯠꯇ ꯃꯥꯒꯤ ꯄꯦꯖ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯑꯩꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯃꯇꯤꯛ ꯀꯌꯥꯃꯔꯣꯝ ꯁꯦꯝꯃꯒ ꯃꯈꯣꯏꯅ ꯊꯥꯒꯠꯂꯤ ꯑꯗꯨꯗꯤ ꯂꯦꯝꯕꯤ ꯑꯗꯣꯝꯅ ꯈꯖꯤꯛꯇꯪ ꯀꯣꯝꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛꯇ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯌꯦꯛꯅꯕꯗꯤ ꯃꯁꯤꯡ ꯑꯗꯨꯝ ꯌꯥꯝꯒꯅꯦꯅ ꯈꯜꯂꯤ ꯃꯁꯤ ꯅꯍꯥꯛꯀꯤ ꯄꯣꯄꯨꯂꯔꯤꯇꯤ ꯍꯦꯟꯅꯅꯕ ꯅꯪꯕꯨ ꯃꯤꯅ ꯃꯁꯛ ꯈꯪꯅꯅꯕ ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯚ꯭ꯌꯨꯁ ꯈꯔ ꯍꯟꯊꯈꯤꯕꯗꯒꯤ ꯚ꯭ꯌꯨꯁ ꯍꯦꯟꯒꯠꯅꯅꯕ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯂꯥꯡ ꯊꯥꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕꯁꯤꯕꯨ ꯁꯔ ꯑꯩꯅ ꯇꯧꯈꯤꯕꯗꯨꯗ ꯍꯣꯏ ꯃꯤꯠ ꯅꯥꯕ ꯁꯣꯏꯕꯗꯤ ꯌꯥꯎꯔꯝꯕꯗꯤ ꯁꯔ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯂꯧꯈꯠꯂꯒ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯆꯦꯅꯦꯜ ꯑꯃꯗ ꯊꯥꯒꯠꯄꯗꯤ ꯃꯗꯨꯗꯤ ITACꯅꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯔꯨꯕꯅꯤ ꯊꯕꯛ ꯑꯗꯨꯗ ꯅꯪꯒꯤ ꯐꯦꯟꯁꯤꯡ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯅꯪꯒꯤ ꯀꯂꯤꯛꯁꯤꯡ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯆꯥꯏꯊꯣꯔꯛꯄꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯃꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯅꯪꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕꯗꯒꯤ ꯅꯪꯅ ꯈꯨꯅꯦꯛ ꯈꯔ ꯇꯧꯔꯒ ꯃꯥꯂꯦꯝꯕꯨ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯊꯥꯒꯠꯂꯛꯄꯅꯤꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯗꯒꯤ ꯅꯪꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯁꯨ ꯈꯨꯅꯦꯛ ꯈꯔ ꯅꯦꯛꯂꯒ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯁꯔ ꯃꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯑꯩ ꯀꯅꯥꯕꯨ ꯅꯦꯛꯂꯨꯒꯅꯤ ꯅꯪꯒꯤ ꯐꯦꯟ ꯃꯌꯥꯝ ꯂꯩ ꯅꯪꯒꯤ ꯁꯤꯝꯄꯦꯊꯤ ꯌꯦꯡꯂꯒ ꯅꯪꯒꯤ ꯃꯤꯆꯪꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯐꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯂꯝꯕ ꯁꯔ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯩ ꯁꯤꯖꯤꯟꯅꯕ ꯂꯩꯖꯗꯦ ꯑꯩꯗꯤ ꯀꯦꯖ ꯃꯧꯖꯔꯒ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯈꯔ ꯏꯃꯥꯅ ꯁꯦꯝꯕ ꯁꯥꯕ ꯊꯣꯡꯕ ꯊꯥꯛꯄ ꯃꯗꯨꯗ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯖꯕ ꯑꯗꯨꯒ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯀꯦꯕ ꯃꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯑꯥꯎꯇꯤꯡ ꯁꯤꯒꯨꯝꯕ ꯃꯥꯔꯀꯦꯇꯤꯡꯅꯆꯤꯡꯕ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯃꯆꯥ ꯁꯦꯝꯃꯒ ꯊꯥꯒꯠꯆꯕ ꯈꯛꯇꯅꯤ ꯁꯔ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯉꯥ ꯊꯣꯡꯂꯒ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯒꯠꯄ ꯌꯥꯒꯅꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯝ ꯀꯣꯏꯔꯒ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯒꯠꯀꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯁꯤꯊꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡ ꯑꯁꯤꯅ ꯃꯤꯅ ꯈꯔ ꯃꯁꯛ ꯈꯪꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯕꯗ ꯁꯔ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯌꯥꯎꯔꯁꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯊꯧ ꯂꯩꯇꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯧꯈꯠꯂꯒ ꯊꯥꯒꯠꯄꯗꯨꯗꯤ ꯁꯔ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯊꯕꯛ ꯅꯠꯇꯦ ꯁꯔ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯂꯣꯏꯅ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯁꯔ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯅ ꯃꯥꯂꯦꯝꯗ ꯁꯥꯎꯗꯨꯅ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯂꯦꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄꯨꯟꯁꯤꯕꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯈꯤꯕ ꯚ꯭ꯌꯨꯁ ꯍꯦꯟꯈꯤꯕꯗ ꯄꯨꯟꯁꯤꯕꯅ ꯂꯩꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯅꯔꯤꯕꯁꯤꯡꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕꯅꯤ ꯑꯩꯅ ꯍꯦꯟꯒꯠꯈꯤꯕꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯁꯔ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯁꯤꯕꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯒꯅꯤ ꯅꯈꯣꯏꯒꯤ ꯁꯤꯗ ꯔꯦꯀꯣꯔꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯃꯥ ꯀꯦꯁ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯧꯗꯨꯒꯤ ꯃꯊꯪ ꯊꯣꯔꯛꯄ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯁꯔ ꯐꯣꯟ ꯀꯣꯜꯒꯤ ꯂꯦꯝꯕꯤ ꯁꯔ ꯅꯍꯥꯛꯅ ꯃꯥꯂꯦꯝꯗ ꯏꯀꯣꯟ ꯀꯣꯟꯅ ꯀꯣꯜ ꯇꯧꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯔ ꯑꯩ ꯇꯁꯦꯡꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯂꯦꯝꯅ ꯆꯦꯛꯁꯤꯟꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯕꯨ ꯌꯥꯝꯅ ꯇꯥꯏꯅꯈꯤ ꯃꯥꯅꯗꯤ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯄꯨꯟꯁꯤꯕꯅ ꯌꯥꯝꯅ ꯀꯔꯦꯝꯅꯩ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯂꯦꯝꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯃꯨꯛꯇꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯊꯥꯒꯠꯄꯗꯒꯤ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯥꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯀꯧꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯧꯔꯒ ꯃꯥ ꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯤꯕꯁꯤꯗꯤ ꯁꯔ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯀꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥ ꯈꯖꯤꯛꯇꯪ ꯊꯦꯡꯅ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯁꯔ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯀꯣꯟꯅ ꯂꯥꯛꯈꯤꯕ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯑꯩ ꯊꯝꯈꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯁꯦꯡꯕꯗꯨꯗꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯃꯥꯂꯦꯝ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕ ꯑꯅꯤꯁꯤꯒꯤ ꯂꯪꯇꯥꯏꯗ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯤ ꯈꯪꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯥ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤ ꯑꯗꯨꯒ ꯂꯦꯝꯕꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯁꯤ ꯑꯩꯒꯤ ꯅꯝꯕꯔ ꯂꯣꯠꯁꯤꯟꯕꯤꯒꯅꯨ ꯑꯗꯣꯝ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯑꯗꯣꯝ
ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗ ꯀꯔꯤꯒꯨꯝꯕ ꯂꯥꯟꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝꯅ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯀꯥꯎꯒꯅꯨ ꯁꯥꯔ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯂꯥꯜꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯁꯥꯔ ꯑꯩ ꯑꯔꯥꯟꯕꯁꯨ ꯈꯛ ꯇꯧꯖꯔꯣꯏ ꯐꯔꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯒꯥꯃꯩ ꯁꯥꯔ ꯂꯥꯛꯑꯣ ꯐꯅꯤ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯇ꯭ꯌꯨꯕ ꯑꯗꯨꯝ ꯍꯥꯡꯉꯒ ꯃꯣꯏ ꯃꯁꯦꯟ ꯑꯗꯨ ꯑꯗꯥ ꯑꯗꯨ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯒ ꯂꯣꯏꯔꯦ ꯁꯥꯔ ꯑꯃꯨꯛ ꯃꯈꯣꯏ ꯐꯥꯎꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯊꯤꯅꯗꯅ ꯂꯩꯔꯤꯁꯤꯕꯨ ꯁꯥꯔ ꯒꯥꯃꯩ ꯃꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯑꯃꯅ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯈꯤꯕꯗ ꯑꯃꯅ ꯀꯜꯂꯛꯄ ꯑꯃꯅ ꯈꯤꯇꯪ ꯃꯥꯏ ꯄꯥꯏꯈꯠꯂꯛꯄꯗ ꯑꯃꯅ ꯍꯦꯟꯅ ꯀꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩꯗꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯆꯞ ꯃꯥꯟꯅꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯗꯨꯃꯛ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯔꯥ ꯂꯩꯕꯁꯤꯕꯨ ꯁꯥꯔ ꯀꯅꯥ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯒꯦ ꯁꯥꯔ ꯁꯤꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯨꯛꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯁꯥꯔ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯁꯦ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯁꯟꯇꯣꯁ ꯅꯪꯒꯤ ꯁꯤꯗ ꯔꯦꯀꯣꯔꯠꯁꯤ ꯁꯥꯔ ꯁꯣꯏꯗꯅ ꯌꯧꯔꯛꯑꯅꯤ ꯑꯩ ꯁꯥꯔ ꯑꯖꯦꯟꯗ ꯃꯦꯁꯦꯖ ꯊꯥꯖꯈ꯭ꯔꯕꯅꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯥꯔ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟꯗ ꯂꯦꯝꯕꯤ ꯁꯥꯔ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯎꯔꯝꯕꯁꯤ ꯃꯥꯂꯦꯝ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯨꯡꯁꯤ ꯃꯥꯅ ꯄꯨꯡꯈꯥꯏ ꯑꯃ ꯈꯔ ꯍꯦꯜꯂꯤ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯂꯣꯀꯦꯁꯟ ꯑꯣꯏꯗꯦ ꯂꯣꯀꯦꯁꯟ ꯑꯣꯏꯗꯦ ꯃꯍꯥꯛ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯨꯅꯦꯛ ꯈꯔ ꯊꯝꯃꯒ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯂꯦꯝꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯖꯥꯠꯂ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯅꯝꯕꯔꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯅ ꯀꯔꯥꯏ ꯀꯔꯥꯏ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯐꯅꯤ ꯁꯥꯔ ꯆꯠꯅꯕ ꯇꯧꯁꯤ ꯁꯟꯖꯌ ꯅꯪꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯇꯥꯔꯦ ꯄꯨꯝꯅꯃꯛꯀꯤ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯂꯦꯞꯀꯅꯤ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯩ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯇꯥꯖꯔꯦ ꯅꯆꯥꯅꯨꯄꯤꯗꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣꯏ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯎꯅꯦ ꯀꯔꯤꯅꯣ ꯍꯦꯛꯇ ꯈꯣꯟ ꯀꯟꯈꯠꯄꯤꯔꯤꯗꯨꯕꯣ ꯈꯣꯟ ꯀꯟꯕ ꯀꯟꯗꯕ ꯅꯠꯇꯦꯅꯦ ꯃꯥ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯁꯥꯒꯤ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯅꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗꯤ ꯀꯥꯏꯗ꯭ꯔꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯒ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯒ ꯃꯥꯒꯤ ꯐꯦꯟꯁꯤꯡ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯍꯔꯥꯎꯅꯅꯕ ꯇꯧꯔꯤꯕꯔꯅ ꯃꯥꯅ ꯇꯧꯔꯤꯗꯨꯕ ꯀꯌꯥꯗꯤ ꯀꯥꯏꯖꯈ꯭ꯔꯕꯅꯣ ꯃꯥꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯨꯅꯦ ꯍꯌꯦꯡꯗꯤ ꯑꯎꯟꯄꯣꯠ ꯂꯧꯔꯨꯔꯅꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯂꯧꯔꯨꯔꯅꯤ ꯀꯥꯏ ꯚꯤꯗꯤꯑꯣꯗꯨ ꯁꯦꯝꯃꯒ ꯃꯥꯅ ꯊꯥꯒꯠꯂꯤꯕꯅꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯌꯦꯡꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯗꯨꯒꯨꯝꯕꯗꯨ ꯀꯔꯤꯃꯠꯇꯕꯨ ꯈꯪꯗꯦꯅꯤ ꯃꯥꯅ ꯃꯗꯨꯗ ꯍꯥꯏꯔꯤꯅꯤ ꯊꯥꯡꯒꯠꯇꯅ ꯃꯥꯅ ꯚꯤꯗꯤꯑꯣ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯔꯤ ꯅꯨꯄꯥ ꯋꯥꯠꯂꯨꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯜꯂꯛꯂꯕꯗꯤ ꯑꯩ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ ꯀꯔꯤꯃꯠꯇ ꯋꯥꯠꯄ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯈꯩ ꯌꯥꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯟꯕ꯭ꯔꯅꯦ ꯅꯆꯥꯅꯨꯄꯤꯗꯨ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛ ꯃꯤꯅꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯔꯛꯇ꯭ꯔꯕꯗꯤꯅꯦ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤꯅꯦ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯕꯒꯦ ꯈꯖꯤꯛꯇꯪ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ ꯁꯟꯖꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯑꯒꯅꯣꯅꯦꯍꯦ ꯅꯪꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯨ ꯀꯥꯝꯁꯤꯜꯂꯤꯗꯨꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯒꯤ ꯃꯆꯥ ꯑꯁꯤ ꯂꯩꯖꯗ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯊꯃꯣꯏ ꯄꯥꯜꯂꯤꯅꯦ ꯉꯥꯡꯊꯣꯔꯛꯄ ꯁꯛꯇꯣꯔꯛꯄꯗ ꯃꯔꯨ ꯂꯨꯏꯅꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ ꯍꯦꯛꯇ ꯂꯥꯛꯑꯒ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯍꯧꯗꯦꯅꯦ ꯍꯦꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯣꯅ ꯆꯥ ꯄꯨꯊꯣꯛꯀꯦ ꯇꯧꯔꯒ ꯃꯥ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯑꯉꯥꯡ ꯑꯁꯤꯁꯨ ꯄꯣꯠꯁꯟꯗꯅ ꯀꯔꯤ ꯇꯧꯗꯅ ꯂꯩ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯈꯨꯗꯩ ꯑꯃꯟꯕꯁꯤꯒ ꯃꯆꯥꯁꯤꯒꯅꯦ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯆꯥꯅꯨꯄꯤꯅꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯑꯁꯤ ꯈꯨꯗꯩ ꯑꯃꯟꯕ ꯑꯃ ꯇꯧꯗꯅ ꯄꯣꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯧꯔꯨꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤꯅꯦ ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯌꯦꯡꯉꯣ ꯅꯆꯥꯅꯨꯄꯤꯅ ꯃꯥꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯗꯅ ꯈꯔ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄꯒꯤ ꯀꯦꯖ ꯃꯧꯖꯕꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯀꯦꯕ ꯈꯣꯠꯄꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯈꯔ ꯇꯧꯔꯤꯕ ꯑꯣꯏꯅꯤꯡꯉꯤ ꯃꯁꯤꯗ ꯃꯥꯅ ꯆꯍꯩ ꯇꯧꯍꯩꯗꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯊꯥꯒꯠꯇꯅ ꯇꯧꯗꯅ ꯅꯠꯇꯦ ꯁꯥꯒꯩ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯃꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕꯗꯨ ꯑꯩꯅ ꯃꯉꯣꯟꯗ ꯊꯤꯡꯈꯤꯕ꯭ꯔꯣ ꯃꯥꯅ ꯄꯥꯝꯖꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔ ꯂꯝꯖꯥꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯃꯥꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯅ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯆꯥꯅꯅꯕ ꯅꯈꯣꯏꯒꯤ ꯀꯔꯤ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯃꯗꯨꯒꯤꯅꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯁꯥ ꯌꯣꯟꯐꯝꯗꯩ ꯁꯥ ꯁꯣꯠꯄꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯁꯥ ꯄꯤꯗ꯭ꯔꯤ ꯈ꯭ꯋꯥꯡ ꯀꯣꯏꯁꯜꯂꯛꯇꯅ ꯃꯗꯨꯒꯤ ꯈꯔ ꯉꯥꯡ ꯆꯩꯔꯨꯕꯅꯤ ꯈꯔ ꯂꯩꯔꯒ ꯇꯧꯖꯤ ꯍꯥꯏꯕꯅꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯒꯅꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ
ख्वाꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯅꯦꯝꯕꯣꯛꯇꯨꯅ ꯑꯉꯥꯡ ꯀꯞꯂꯤꯕꯁꯤ ꯄꯥꯏꯔꯒ ꯄꯝꯗꯅ ꯑꯣꯏꯅ ꯃꯅꯤꯡꯗ ꯋꯥꯔꯛꯇ ꯆꯠꯂꯒ ꯑꯉꯥꯡ ꯀꯞꯄꯗꯨ ꯇꯥꯅꯤꯅ ꯂꯩꯍꯜꯂꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯦꯃꯦꯔꯥ ꯄꯥꯏꯔꯒ ꯅꯝꯗ꯭ꯔꯗꯤ ꯁꯥꯎꯏ ꯍꯥꯏꯔꯤ ꯃꯗꯨꯏ ꯃꯥꯅ ꯀꯦꯃꯦꯔꯥꯗꯨ ꯊꯝꯃꯤꯔ ꯑꯣꯏꯅꯥꯅ ꯑꯃꯨꯛ ꯄꯥꯏ ꯌꯦꯅꯥꯅ ꯑꯃꯨꯛ ꯄꯥꯏ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯣꯔꯥ ꯑꯃꯗ ꯆꯥꯛ ꯑꯃꯨꯛ ꯊꯥꯡꯒꯠꯇꯅ ꯑꯃꯨꯛ ꯅꯝꯃꯤ ꯇꯦꯕꯜ ꯑꯃꯗ ꯑꯃꯨꯛ ꯊꯥꯡꯒꯠ ꯇꯨꯡꯗ ꯃꯣꯄꯥꯛ ꯐꯤꯗꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯣꯄꯥꯛ ꯐꯤꯗꯛ ꯁꯤꯟꯕꯗ ꯃꯣꯄꯥꯛ ꯐꯤꯗꯛꯁꯨ ꯃꯣꯔꯦꯒꯤ ꯃꯣꯄꯥꯛ ꯐꯤꯗꯛꯇꯨ ꯃꯤꯉꯣꯟꯗ 3-4 ꯁꯣꯠꯇꯅ ꯇꯨꯡꯗ ꯈꯟꯅꯅꯕ ꯇꯧꯏ ꯄꯩꯁꯥ ꯄꯤꯗ꯭ꯔꯤ ꯌꯨꯝꯗ ꯊꯧꯕ ꯂꯥꯛꯑꯣꯏ ꯍꯥꯏꯔꯤ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯁꯤꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯌꯨ ꯑꯗ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯂꯩꯗꯣꯔꯤꯕꯅꯤ ꯑꯗꯨ ꯇꯧꯗꯣꯔꯤꯕꯅꯤ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯂꯩꯔꯦꯔꯒ ꯃꯗꯨꯅ ꯀꯦꯃꯦꯔꯥ ꯑꯣꯏꯔꯒ ꯅꯝꯃꯤꯕꯅꯦ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯇꯧꯅꯤꯡꯅꯕꯗꯤ ꯌꯦꯡꯉꯨ ꯅꯍꯥꯟꯅ ꯃꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯠꯇꯦ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯀꯥꯟꯗ ꯃꯥꯅ ꯇꯧꯔꯤ ꯊꯕꯛꯇꯨꯕꯨ ꯆꯨꯝꯕ꯭ꯔꯣ YouTube ꯍꯥꯡꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯝꯒꯗꯕꯅꯤ ꯍꯥꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯅꯁꯨ ꯎꯒꯗꯧꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯀꯔꯝ ꯇꯧꯔꯤ ꯀꯔꯝꯕ ꯆꯤꯟꯖꯥꯛ ꯆꯥꯏ ꯀꯔꯤ ꯍꯧꯔꯤ ꯀꯔꯝꯕ ꯐꯤꯖꯦꯠ ꯁꯦꯠꯂꯤ ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯉꯤ ꯀꯔꯝꯕ ꯂꯣꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯊꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯐꯨꯗꯁꯤꯡ ꯇꯥꯛꯄ ꯌꯥꯏ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯆ ꯄꯤꯕ ꯌꯥꯏ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯧꯔꯨꯕꯗꯒꯤ ꯁꯨ ꯅꯣꯝꯕꯗꯨ ꯎꯠꯂꯒ ꯑꯩ ꯁꯨꯔꯤ ꯅꯣꯝꯃꯤ ꯍꯥꯏꯗꯅ ꯎꯠꯄ ꯌꯥꯏꯅ ꯌꯦꯡꯉꯨ ꯃꯤꯒꯤ ꯐꯥꯔꯃꯔ ꯀꯌꯥꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗꯨ ꯎꯠꯂꯒ ꯃꯇꯨ ꯈꯛꯇꯅ ꯁꯦꯟ ꯇꯥꯜꯂꯤ ꯑꯦꯁꯤꯌꯥꯒꯤ ꯅꯨꯄꯤ ꯀꯌꯥ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯁꯨꯕ ꯅꯣꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯒꯠꯂꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯅ ꯂꯨꯄꯥ ꯂꯥꯛ ꯐꯪꯏ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡꯗꯒꯤꯁꯨ ꯂꯨꯄꯥ 50-60 ꯐꯪꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯒꯤꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯔꯨꯔꯒ ꯍꯥꯏ ꯃꯤꯌꯥꯝ ꯀꯔꯤꯅꯣ ꯍꯥꯏ ꯃꯤꯌꯥꯝ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄු ꯅꯣꯂꯨꯛꯆꯔꯤ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯦꯅ ꯂꯧꯔꯣꯏꯗ꯭ꯔꯣ ꯑꯍꯧꯕꯃꯛꯇꯗ ꯃꯤꯅ ꯅꯃꯁꯇꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯑꯦꯚ꯭ꯔꯤꯕꯣꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯂꯩꯅ ꯃꯗꯨꯗꯤ ꯇꯧꯗꯦ ꯃꯆꯤꯟꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯩꯁꯜꯂꯦ ꯆꯥꯕ ꯊꯛꯄꯗ ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯁꯨ ꯈꯪꯗꯦ ꯀꯥꯡꯂꯨꯞ ꯑꯃꯅ ꯌꯦꯡꯅꯤꯡꯉꯝꯃꯣꯏꯁꯨ ꯈꯪꯗꯦ ꯅꯠꯇꯦ ꯆꯥꯔꯤ ꯊꯛꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯂꯣ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯁꯤꯡ ꯎꯠꯂꯨꯅ ꯆꯒꯦꯝ ꯄꯣꯝꯃꯨ ꯏꯔꯣꯜꯂꯨ ꯁꯤꯡꯖꯨ ꯇꯧ ꯃꯈꯟ ꯂꯩꯔꯤꯅ ꯎꯇꯤ ꯇꯧꯅ ꯇꯧꯊꯣꯡ ꯇꯧ ꯇꯣꯌꯣ ꯇꯧ ꯃꯈꯟ ꯂꯩꯈ꯭ꯔꯦ ꯃꯊꯦꯜ ꯉꯥꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯁꯦ ꯀꯣꯏꯅ ꯊꯝꯕꯗ ꯊꯝꯐꯝ ꯂꯩꯕ ꯅꯠꯇꯦꯅꯦ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯤꯕ ꯂꯥꯏꯔꯤꯛ ꯍꯩꯔꯤꯕꯗꯨꯒ ꯍꯥꯏꯔꯗꯤ ꯃꯈꯥꯗ ꯁꯕꯇꯥꯏꯇꯜ ꯊꯥꯎꯅ ꯏꯪꯂꯤꯁꯅ ꯊꯥꯎꯅ ꯇꯣꯉꯥꯟꯕ ꯂꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯌꯦꯡꯉꯛꯀꯅꯤ ꯑꯦꯁꯤꯌꯥꯒꯤ ꯃꯤ ꯀꯌꯥ ꯌꯦꯡꯉꯛꯀꯅꯤ ꯌꯨꯔꯣꯞꯀꯤ ꯃꯤ ꯀꯌꯥ ꯌꯦꯡꯉꯛꯀꯅꯤ ꯃꯗꯨꯗꯤ ꯅꯠꯇꯦ ꯃꯍꯩ ꯃꯁꯤꯡꯗꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯍꯩꯇ꯭ꯔꯕꯅꯤꯅ ꯁꯕꯇꯥꯏꯇꯜ ꯊꯥꯕꯗꯤ ꯑꯃꯠꯇ ꯍꯩꯇ꯭ꯔꯦ ꯀꯦꯞꯁꯟ ꯊꯥꯕꯗꯩ ꯍꯧꯔꯦ ꯚꯤꯗꯤꯑꯣ ꯍꯧꯕꯗꯒꯤ ꯅꯣꯂꯨꯛꯄ ꯋꯥꯍꯩ ꯌꯥꯎꯗ꯭ꯔꯕꯗꯨꯅ ꯀꯔꯥꯏꯗꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯌꯥꯝ ꯊꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯇꯅ ꯑꯉꯥꯡꯁꯦ ꯄꯥꯏꯈꯠꯂꯒ ꯄꯝꯃꯒ ꯆꯠꯈ꯭ꯔꯕ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩ ꯍꯟꯅ ꯇꯨꯅ ꯌꯦꯡꯉꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯕꯨ ꯋꯥ ꯉꯥꯡꯍꯟꯒꯅꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯗꯅꯦ ꯃꯥꯏ ꯈꯨꯅꯅꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯅ ꯁꯠ ꯄꯨꯊꯣꯔꯛꯎꯅꯦ ꯂꯣꯏꯁꯜꯂꯤꯌꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯕꯒꯦ ꯁꯟꯖꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡꯗꯣ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯌꯥꯅꯤ ꯄꯥꯕꯨꯡ ꯑꯩ ꯑꯗꯨꯝ ꯄꯥꯏꯖꯒꯦ ꯀꯌꯥꯗ ꯃꯕꯨꯛ ꯃꯔꯥ ꯇꯞꯈ꯭ꯔꯕꯅꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯣ ꯍꯧꯖꯤꯛ ꯍꯧꯔꯛꯄꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯍꯧꯔꯛꯄꯗ ꯇꯧꯔꯤꯁꯤꯡꯁꯤꯕꯨ ꯌꯥꯅꯤꯡꯕꯁꯨ ꯌꯥꯎꯏ ꯌꯥꯅꯤꯡꯗꯕꯁꯨ ꯌꯥꯎꯏꯅꯦ ꯑꯆꯨꯝꯕꯅꯤ ꯄꯥꯕꯨꯡ ꯌꯦꯡꯉꯨ ꯅꯪꯅ ꯀꯌꯥꯗ ꯅꯣꯂꯨꯛꯂꯤꯕ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯀꯌꯥꯗꯣ ꯃꯤꯅ ꯈꯪꯅꯅꯕ ꯃꯑꯣꯡꯗ ꯇꯧ ꯃꯈꯥꯗ ꯁꯕꯇꯥꯏꯇꯜ ꯊꯥꯕ ꯌꯥꯏ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯐꯖꯕ ꯀꯌꯥꯗꯨ ꯎꯍꯟꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯗ ꯃꯁꯤꯗꯤ ꯃꯩꯇꯩꯅꯤ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔꯤꯅꯤ ꯉꯥꯡꯂꯤꯕ ꯂꯣꯟꯁꯤꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯂꯥꯏꯔꯕ ꯂꯝꯗꯝ ꯑꯣꯏꯔꯕꯁꯨ ꯐꯖꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯀꯜꯆꯔ ꯂꯩꯅ ꯃꯈꯣꯏꯒꯤ ꯃꯅꯥꯠ ꯂꯩꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯁꯨꯝ ꯇꯧꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯤꯅꯁꯨ ꯎꯕꯗ ꯀꯂꯛꯅꯒꯅꯤ ꯍꯦꯟꯅ ꯄꯥꯝꯅꯒꯅꯤ ꯃꯤꯅ ꯃꯇꯧ ꯇꯝꯃꯛꯀꯅꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯇꯧ ꯇꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯇꯧꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯅ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅ ꯊꯥꯏꯂꯦꯟꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯤꯒꯤ ꯖꯒꯣꯏ ꯇꯝꯈꯠꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯤꯅ ꯃꯇꯧ ꯇꯝꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤꯗ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅ ꯂꯩ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤ ꯈꯔ ꯃꯇꯧ ꯇꯝꯍꯟꯕ ꯌꯥꯏꯅ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝ ꯄꯣꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔꯦꯡ ꯈꯨꯊꯣꯡ ꯃꯤꯅ ꯆꯥꯕ ꯀꯔꯤ ꯀꯥꯏꯒꯦ ꯃꯤꯅ ꯆꯥꯕ ꯌꯥꯕ ꯆꯤꯟꯖꯥꯛꯅꯤꯅꯦ ꯀꯣꯔꯤꯌꯥꯗꯒꯤ ꯅꯨꯄꯤꯁꯤꯡ ꯂꯥꯛꯂꯒ ꯃꯩꯇꯩ ꯅꯨꯄꯤꯅ ꯁꯨꯕ ꯁꯤꯡꯖꯨ ꯃꯑꯣꯡ ꯃꯇꯧ ꯇꯝꯈ꯭ꯔꯒ
कोरियागी मफम खरदा मैतै सिंजु चाखनरलिबनिने फजबा युम लेगदबनि हाइबा लेति फजबा बैकग्राउंड लेगदबनि हाइबा लेति लमहांग तुमहांगदा फजखरबा अखोगी महौसागी मफमदा सेमबा याय नंबा याय हाइको लेकोन सेमु अदुदि नति मसिदैदा मथोंग मरम खंगदबा फुरित चारित खरा मदुदगी येंमिनबा याबा यादबा खंगदे मचिन खरा थी स्लैंग लैंग्वेज खरा ngang मदुदा भाइरल चटनबनेना खरा होनदनले मिंगोंदा पौताक पीबदी निंथि नुंगायना मते यावद्रेन अखोगी फजदब मोंग मतौदा करियम का थाइनबदा नोकनब नोक्रेम हाइक्रेम तौनबा अदुगा करियम का थाइनब रोमदा सुम चटके तारदी मखोगी जातिसी असुमना तौबोइरे हाइदना मीना हाइरोइद्रो वीडियो अमा सेमु वीडियो दुदु मिंगोंदा मेसेज अमा पीनबा होन वारी अमा लियु वारी दुना मिंगोंदा मेसेज अमा पीनबा होन अफबा अमा तौरकनबगी होनो सेलदा तानब होनबा सेलदमक उबा खुनाय असि मांगथरंगनब होनरबदी ममई थंगददी को अंगंबा सिंगना यूट्यूबर थिगलगा साजैना खोंखादा कलकपदी सोइद्रबनी हे थोरक्त्रिबने नंगबो थोक्चरे पाबु थोक्चरे चलो नसासे पंखलो अदुगने यूट्यूब का मरी लेने युम असिदा लाकपदी यारो खुदोंग चादबा ते अतेगिने अवार पागिदि लाकप यागनी को अदुगा मिमांग तुमांगदा यूट्यूब हांगलिबनी हाइना हांगलगा मिट नाबा मोंगदा तौरबदी यूट्यूब हांगवदा नमलिबा फोनदु नपाइना लेखिबनी फोन लौखटपा लाकनी को चलो यामना थुना चलो पाबुंग आई लोइना लौक्सिनजरे पाबुंग हई अइना हाइखिबसिंग असे लोइना तागदब अफब तौरकपदी ये मीना तमजनिंगाय ओइबा मोंगदा तौबदी करिसु काइदि मिट नाबा थबक तौरकनु को आई नंगी नपान अइना यादबा तौरकलबदी नंगना यादबा अइना तौरकनी हाइबसि नंग काउगन चलो याम थुना चलो ने अंगांग अदु पंखलुने होय कदाइदा संजय अंगांग दु पिरो से इमा पमु अदुदि अखोय अमु संजय मीगी तोलिबा सेनफम दु कयानो हाइबदु होरेन चप चाने इरगा थारो आई नखोयगी इमागी ममांगदा लाकपदे इकाइजरे आई जीपे दर कइनो पैसा दु कापके माना साथोक थकथोखिबा सिंगदो मदुदी पिथोखिबा फै मीना nganggani aduga aina haibado afaba tauksiko fattabadadi mit nabadadi togumsiko nupi warakpa heitrabadi nangbo aina warakani hai phani pam ai hona jagi pam chalo lo chasilo lo ba chaseba YouTube namaroidro yari lo ba लो सोमदा नथे करिनो बताउ दुस करि दौनेगे पुनमसे माना थोनमनिना मा लेमना थारोइ दबने माबो मो अकी अखन नंगदम पुलिस न नंगोंद वा हंगमे हाइदुदि पुलिस न हंगदो कैसु तौदे अइना ने हाबा मखोइ कैसु खंगनथि अदुगा मालेमदु सिबा नतेदना अदुबु अखुनदि सिरेनो तोमगा मा कमाइनो न बताइथु ए मदुगी मतम नतेलो सोन चंगलो सोंदलो मुही ममादो कथिन थोक्रिदनि सिगी तंजासिदा हेक्ता की खंगला तमनि लो चंगचिलो सोमदलोसे चंगो तु असिदा थोंनाउदा सिले लो असिदा चंगचिलो 지 통나오시다 तमोसे काना नो नंग फरदबनि काना नो हारेगा चिनचिलो पुलिस समखान्दा 그런데로 젠도시보 그럼 또 시보 힘봐 그럼 또 시보 밤에 가만히 또 하이 쟁어 사토스 나바이 살 정절 거 팔아 파리샤 그나 거기 크라이드노네 이라이라이네 나 거기 시대의 로케이션 오에 세 코이네 내가 사이드기나 거기 세나르가 레베네 그리노 너 거기 시대 레디시보 그리기노 하 그리도그노 거기 시대의 나 거기 아니 어흠 마나르가니네 하 라 나마이도 어머 콧 담아복 레이케 두가 아유 그리야우다 봐 나 거기 시대 마나르가 그리도를 레레미다 그리도 봐 시도 보슬로 시다 레이저래 쫑 그리 시정네 정오 너 거기 혼자 시작해 돌이봐
Nakoi hum sir gadino. Sir, lari kamatang hangena lembida lakne sir. Aduga mafam mesti no hin chele ne kai. Sir, lari hang balak na the. Thonok sida makut ko ko thilaga makoi ne ingonda kian khangan ba toramin. Puna magasi punchiba. Nangi namani kari. Sir, Bombay. Aduga nangina sir Rajesh. Nakoi na natro. Malay mo nakoi na natra ba puri do. Sir, akoi gadi karim to mari lene the. Sir, haibiri wafam do sir. Akoi gadi mari lene jaban asomni sir. Akoi karim to yaudi sir. Akoi karim to yaudi. Yaudi tar di che. Chi ya kamra. Ha. Chiga pagadong. Ha. Akoi yaudi sir. Singbu sir. Akoi yaudi hari. Singbu haune. Singbu haune. Hospital de leba Malayam na hairak laba chimakta da. Kari, Malayam na hairi habdi kai dorba. Malayam na nakhoi gi naming loi na pala. Aduga call details record gi punchiba. Nangi na mana ba pambai. Aduga Rajesh. Makhoi hungi maming akhoi mathang khang ki. Haujiti kari ma sian ba yar. Gamai, sir. Makhoi singa si khara phudo. Machin singa si amakto sengal. Fagani sir. Sir, hi sir, sir, puna mokto sir. Akoi gi lembina mana matang akoi gi sum hengala khibadu da. Maji kitang hanthana na bana. Akoi na sum video mateng chemaga malem gi account thagalo ni sir. Puna mok sir. Madu puna maga du dagi lembina waro khiba. Adubu lembina malem bu kawi haiduna mafam adu na koina khudong saba laukiba. Haibadi mafam adu da lembi la amaga chatkiba. Adu bu kuina mafam adu da leptuna leiriba malembu na koina mamai mamit punchelaga phuba. Natra siri haidun hun tolama. Kaya da ngakraba. Luna tinari bana manaba sishu na koina phuri bana kari. Na koina hat ke tori karigino. Sir madu puna maktu lembi na kaukibani na lembi na manaba na. Adu bu lembi ga di thengna kid. Puna maktu Nakoi na tara bani no je. Nakoi kam do bata ba. Nakoi kam do bata ba. Kaya da ngakriban. Sahi su sudri. Nakoi bu matik chaba cherak pi su aina su piro. Home amada thamduna nakoi bu wakhan ta halam matung da thador pa na tano pa le. Narai bu phabadagi nakhoi na phuki ba male kaishu tawda kariguma malem na siramba tarabadi nakhoi kamdorong ni khangra dinari bana mana ba amabu amadamuk taishan yana na bagidama nakhoi masen amaga masak khangba hena na bani haduna nakhoi masen mukna bada nakhoi gi channel amam hangduna nakhoi na iram damasige pothok chathok aduga aikoi na leriba lifestyle sida mari lena ba kya tawi nakhoi na tawi abadi inkhalak riba naha singda makoi da knowledge pi ba yaba kya marum shema ya Kaishu kai baliti atopa apa YouTube channel kamarum le makoi digi motivate to yaba makoi digi phajaba wari watai sing miyam puramuk ta khanghan meda karishu kai baliti asiguma lamda si tawi asiguma lamda si sai asiguma lamda si set sai fake kaya marum oiba masung oidaba angakpa history gi oiro lan gi oiro tongan ba kaya da paraga no khoi ju semba yaini madudi natadana mit naga da bamo aduga lembi sir nangi shu channel sing do check to Nangi halaman nangi sagai na te nangi purpu chen thana ba kaidong nung to khaktor dora aduga mi hat ke tawba na khoi di parat tambi de yaro na khoi ge halaman sing kauraga home amada ning thinu ngai na khoi phajana thamda yaro ko to puthokin kari toraka de ge habdu aina lepo kudu yengba tare na aduga lembi youtuber amo oibada kari su kai balek nahi tamba to laga youtuber amo oigani haibo wakan di tharo nahi tamna youtuber amo oiba kai su kai balek Mahi haiba haibase thabak tawba khakta nati kokta wakhalda punsi ki khongthang kaya da isana achum aran kaya marungi maikei asengwa maikei amada lepa ngamla kadori nahi tamlinge da nahi dan hena mai onsin ga da nasana class 12 phawda landri nahi phawbani thinu ngai haitri youtuber amo oduna sen tanba gi wakhalom da hana mangda changchin ki oduna apapata puna ma kok thokrabadi mado nangi su yeng na yam kala apaba maikei amada channa na bono gamai channa batawsi Funny sir, lengkat piro chinaw sing. Karino mama mapano warak pangam da basing dadi warak na bagi da magtagamay lejari eh. YouTuber. Migilam da YouTuber mayam layra banina koi si day dana.
ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯈꯟ ꯀꯣꯅꯦ ꯀꯔꯤꯅꯣꯅꯦ ꯈꯔ ꯐꯖꯅ ꯇꯧꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯅꯣꯏꯅꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯗ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯆꯔꯤꯕꯅꯤꯅꯦ ꯃꯤ ꯍꯥꯟꯅꯕ ꯇꯥꯟꯅꯕ ꯐꯨꯅꯕ ꯇꯥꯟꯅꯕ ꯐꯠꯇꯕ ꯇꯥꯟꯅꯕ ꯚꯥꯏꯔꯦꯜ ꯆꯠꯅꯅꯕꯗꯣ ꯑꯐꯕꯔꯣꯝꯗ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯣꯠꯅꯁꯤꯅꯦ ꯅꯣꯏꯕꯣ ꯀꯥꯈꯠꯀꯤꯌꯣ ꯒꯃꯩ ꯆꯠꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯔ ꯀꯔꯤꯁꯨ ꯈꯜꯂꯨꯅꯗ ꯅꯪꯒꯤ ꯗꯗꯥ ꯒꯃꯩꯅꯤꯀꯣ ꯑꯍꯥꯎꯕ ꯊꯥꯕꯜꯒꯤ ꯗꯣꯟꯗꯣ ꯍꯣꯔꯦꯟ ꯊꯤꯟꯒꯅꯤ ꯃꯅꯨꯡꯗ ꯂꯥꯛꯂꯦ ꯂꯥꯛꯂꯦ Thank you, sir. Welcome, Uttanaba. Hana thagachari masigi tangkak inspector tayai Sanipan ga kuntra ga matoi suba tangkak especially Sanipan ga kuntra suba tangkak ta thamjagadaba adu aina out of station ojabani na Sanipan ga kuntra ga matoi de tawjare mangjongna na miyam da su khangan jakre inspector tayai bu nungsi biba tabiba mayam punamakta Oza Ilangbam thoiba retired deputy secretary कोई उजा सगोल तेरा लुक्राम ले रखते लिपो उजा सिना इंस्पेक्टर ते आएगी हाउ की बतांग का खरे देगी पालिसिंग मंगा तो मग बीबी रखपा दुगा मसेगी ममांग सिंग तो की बसिंग ना कोई की मैकई देगी अमादी तोंगान बा डोनर्स के या थोपी रखते ना मतेंग सिंग से तुम तो भी रखी है तो वो मरक सिदंग असिगी उरी पॉक्सी नाम लेकर देगी चेपुनबती न सुलु पालिसिंग अमा बीबी रही अदगा कोई की थोड़ा मसेगी दमक सीजन अगदा नंबर 9077282001 number sida call tobiraga ahanba thorom se kari togadabano haidi khoi mi manga khaktang khangacharaga inspector tayagi saisi saknaba saisi full shock tor sudum yai sai matek haibadare aduga sina khoi gi masigi jury oibigani mayam bolomangna jury se out of 10 gi manung da kaya piba yabagi jury su mayam na dum khanbigani horen adon masina khwaidagi sangba isai sida oirakanda aduga tagachari asigi wari se kamdo bibage mayam loina comment budi paba ngamjadre ngasigi aroiba tangka haitare youtubers singna tawkiba thong khara da haitare masi sum wari ni sagachabani haibatai mayam na phaba sing loksan minasi phatabana kanda thaminasi anana tagachari ngasigi season azariba number si hangdokchari अदुगा नंबर असिदा कॉल तौबिरगा सही सपीबा यारे सही सपीगदबसिंगना नंबर से हांगजरे